ये को तो उसना किना तो उड़े अदुगा Nate onare haba. ले जे इचना नंग जो ओनर को नंग जो ओनर ये तकाव दो ने ओय लो काव चले तो समानी ये तकाव दो न न ओय दो लो काव अदु सिंदो पि होरे ahlam man mang ma ये तकाव ये ना में नत्र नते नते ये तकाव बियो Aina hydra. इचना म्याम टीजन मिटिंग ngrang dang aina haijab do ai life lak chari huji akoi akoi batol to chatore akoi victim de leriba imai che म्याम yamna akoi bu khawrang ngai ramani akoi su pungning yam nungsi huji chatui sei म्याम ai chaturi ba ichna gai do huji lo sem sab lo re akoi chatna bai na ai Chiku dai ki saw do do. wana chaturi ba Saw mafam se do ni. victim nasi ahum do chalani aduga ai ichna gai luna sem sanari huji huji sidagi khongna thoani ko khongna thoga huji akoi ma ichi myam gi pen na bai na huji khudai kan senari ada mayam nushiraba igi recha igi ps la video ba igi friend mayam anu magna matin amani jari madadi akoi share mom tanto to biyo ngasi ni kup se am nushi ni kup ani adudi mayam akoi chana ba hujik na sem sare akoi khona anak ko jima hana chacharage aduga mathangi na akoi kano do ne lakcharage gari do ne lakcharage aduna sina me adum share to chen biyo ngasi gi yang nushi ba mi kup asi mayam mapung phan adum yeng biyo chat pe akoi pula chat se sina khanam thujan biro khona oina chatle ꯅꯪꯅ ꯆꯠꯂꯒ ꯉꯁꯤ ꯆꯍꯤ ꯂꯦꯞꯄꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯨꯔꯕ ꯑꯗꯨꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯅꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯦꯖꯇ ꯂꯩꯕꯤꯔꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯥꯏꯞꯇ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯤꯅ ꯅꯛꯄꯅꯤꯅ ꯑꯅꯛꯄꯒꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯁꯤ ꯒꯥꯔꯤꯗ ꯆꯠꯀꯨꯝꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯠꯇꯣꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯞꯄꯅꯤꯅ ꯑꯗꯨ ꯒꯥꯔꯤꯗ ꯑꯃꯨꯛ ꯆꯠꯆꯒꯦ ꯅꯪ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯕ ꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏ ꯎꯕ ꯐꯪꯉꯅꯤ ꯄꯨꯛꯅꯤꯡꯗ ꯂꯣꯏꯅ ꯎꯕ ꯐꯪꯉꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯌꯥꯈꯔꯦ ꯆꯪꯕ ꯌꯥꯈꯔꯦ ꯌꯥꯈꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯦꯡꯅꯕ ꯑꯩꯈꯣꯏ ꯃꯐꯝꯗ ꯑꯩꯈꯣꯏ ꯕꯥꯇꯣꯟꯅꯤꯀꯣ ꯑꯩ ꯏꯆꯤꯟꯅꯥꯎꯅ ꯄꯥꯏꯔꯤꯁꯦ ꯍꯧꯖꯤꯛ वेदर जी निगो सको मान तो वेदर जी ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯗꯣꯔꯤꯕ ꯀꯩꯅꯣꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯃꯤ 1,500,000ꯒꯤ ꯃꯊꯛꯇ ꯅꯠꯇꯅ ꯍꯟꯗꯛ ꯇꯧꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯔꯩ ꯑꯔꯩꯕ ꯇꯦꯡꯒꯣꯜꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯥꯏꯒꯠꯅꯔꯒ ꯑꯉꯝꯕ ꯇꯔꯥꯗꯒꯤ ꯀꯨꯟ ꯑꯣꯏꯁꯨ ꯈꯥꯏꯒꯠꯅꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯁꯤꯒꯤ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯈꯥꯏꯒꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤꯀꯣ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤ ꯉꯥꯛꯇꯅꯤ ꯃꯆꯟ ꯃꯆꯦꯒꯤ ꯃꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯒ ꯑꯩꯒꯤ ꯉꯝꯖ ꯉꯝꯖꯕ ꯄꯨꯊꯣꯛꯆꯒꯦ ꯑꯩꯒꯤ ꯑꯗꯨ ꯂꯩꯕ ꯄꯨꯊꯣꯛꯆꯒꯦꯅ ꯊꯧꯅꯥꯁꯦ ꯌꯥꯝꯅ ꯑꯝꯇ ꯑꯣꯏꯅ ꯂꯩꯕꯁꯤ ꯑꯔꯥꯝꯕ ꯇꯦꯡꯒꯣꯜ ꯍꯤꯡꯅ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯑꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯨ long live AP ꯌꯥꯏꯐꯔꯦ 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 ꯑꯔꯥꯝꯕ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯡ ꯑꯟꯕ ꯂꯣꯡꯆ ꯍꯥꯏ ꯅꯥꯎ
mang kunci sini no memang program ya sorry no Premika Yunan good morning isan memang adum lakya to kin video ko ji ya sala tore aina hajab dai video ini sendara rage direct live ina lakya rage yang da kita na habdo dinglo video na ko no dagi na ba tengol gi yini atin ni media chal dagi yung lakya ni ta sina direct live ina na lakya ni ya sore eke hujem ya sore good morning ibung pasti masih di kalau bertambah mak apa pun ojar lagi kena ojar lagi ya sorry ini sini ya sorry kita mana nak dong satu itu no ya belum kantor sini kok aku nujing lakchari je kolam bong khana khongi lekian aku gi sangai festival to gi ba tum lo hamda lai ba ima sing do isal shi sing do moida hana sangi ba tum se adana yamna aku gi ubo phang da ba satho phang da ba yaro go su live ki kuthang da me am da dum pauchel ji lakchabani yai pare yuni etina yai pare sinau yam ba kai lege ngasi se takcham hwangen ngasi se akhoi kuina irang sina awaba taraba imung amadi lebak sida awaba tari basi akhoi harau kumhei adugumba myam ama tawdana lai adubu ningol chakau je akhoi harau kumhei natte aduna harau kumhei natte na akhoina mabung upagi oiba sahi magi hamtang lachaba adum laba numit adu akhoina handak chahi di tawrani haidana aramba tengolna lepcharaga hariba relief camp jida lambol khona hungi le relief camp jida khoi ningol chakau bugi batona si chachabani adam yamna uba phangnaba amadi video da mati amtang thagapududi aina pamjadaba aduna heta live in thajaraga mayamda aduki mati chmana tawdana sinau mayamna maideni dangta isani che dangta wanari habdo mayamda message am pijabani akhoi yam laidana tawbana chade araiba akhoi tengol oina puthoknaraga akhoina tawjagadabani yai pare John Lashram yai pare isinau mayam adum live share tawsan bi ko adi mi kup che khoina video ina mati na ma thaga padona tre bisina direct live ne Rosal meten ngol chakoba khoi eti isinau mayana relief camp da leiba ngol mayan che munjaba khada or so bachana marida akawi yai pare isinau mayam thaga chari ningandi yai pare mayam adum live adum share tawsan biu hoye mushira batu khoi isa leiba oh yani ke suga bete akhoi relief camp akhoi lambo khona khongi le ba isa singjong tv ngi jeng ko yam nu sigeng ni isa singjong tv ngi anang sa andaki ningol chakau turiye loi lak tini noi ngana lau ko lakadra heraw ne esin kun dari ya dekho lakani ko ngana lau ko es aside jaw na re leji tamon jule re ningol chakau ko ne ngana lau ko akhoi aram bai tengol ni ne noi tong ningol chakau tini ko cha singi lau ko ngana natala ka daw ni ko mana mui lau angang di lau bula kan ni ko aduga lapaga di khangde ngasi di satini school nang di haro ngo sa kawula kadra langia mama to lakira ko ngan la uga sini ko yi
hojik lamboi khana khong da leiriba adum laba religion da leiba ima je nyam dagi akhona batol laksabni na akhoi kitang jef le gomma fazana da thon fazana da thon go akhoi dina kan da leibi me adum la sia to sambi ai je kabin pa da yaro ni sinau me waro bi gano ko yang siwam le re ma yo yang sidra ni on takau lau ga ni on takau an ta lau ga me ni sia to sambi akhoi school chaturi ba na se kenang tang ge abe ma kenang tang ge ko da as was school chaturi tra ken gawi lakshmi nangdi nangdi ado handaki lan manung sida irang nung amta tawba yadre adu handaki niwon chakobuje leiba leitaba akhoi unit 18 aram bai tengol na bato lapuje kai phawi harau ya harau ya aduga nganna su lau ko lakani ko nganna lau ko pare pare chalo ko adudi mama ai ga mu kanu torsi ko aduna sumain tawdana akhoi leiriba mayam se akhoi Sa ko ne. Ibu itu bagi masih bisa serap jamin aja. Mangga orang itu. ima hoi lakpada kenta paibirakanu kenta ju pubirakanu nacha khoina bijabdo adu oina pubiyo boko harau harau nu mitche kenta pubirakanu ima sing kenta purak paya de ko ima akhoi nacha sing na angamba akhoi na khaine jara tau jari cha sijina dum penbo obiyo boko kenta pubirakanu chana ba thakna ba kenta pubirakanu adum isa dan isa sing isu sing ga tawga lakpiyo boko ima Emergency. When I say ye mo we hena. Adu ma tadi tawin haidi ko je raga mawom dalai dimina. Sum chak chara amta chamina sena haide ba lak jabina duna amna ki mo ba adu sana arang arak ta tawo shaije bini da. Lana sulo bino haide mo haide. Mo na makti haide no haide. Aduga lakada ko te nuje kendo pai bira kono sum chak chara amta chamina se ki mo ba am dai na ko arang arak tawbiru sini. Ani mapana ba mana phane mapana ba kumba se so ba du tawbinu ha. Sam tam na ko laidina ine ko mana lakti sini. Numajin mitine. Ranghu numajin ta niwon cha ko nu mitchida do yang ini pa. yang ga gini ni pan nu mitchida Adi kongbi mafam dina ko isi ya rong lai dine. Ni sidang chatho rong so lai do. Adi ga ana si to ron sai ni ya lam dege ada pulo to jai na re bana. mi se khoina patho ta lising ama changwa gi mathak oye bako aduna pulap oina ada dum pulle se ba aduna ima hoi lakhu matam da kenta yawbirakanu akhoina lakchari ba baton na cha ga na lakchari ba baton se si dang hangbiraga yam nungsina haitare ko chak chara am chamina raga ima kai kapino imaina kapadi kamai tawni na cha phai kapya dima habdi nasam yam lai sidi no madi mapuna soidana chan ni ma ima oina kapta di na chawa ya khoi di thongna kamai tawni aduni thongna han gani haba aduna ima hoi di thongna kan thongna pa lai gadabani ima hoina khoi da bol pi durimni aduna yamna
ꯀꯞꯀꯅꯨꯀꯣ ꯏꯃꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ 3-4 ꯁꯨꯏꯕꯀꯣ ꯍꯣꯏ ꯂꯣꯏ ꯆꯠꯀꯗꯣꯏꯅꯤ ꯄꯨꯂꯞꯅꯅꯦ ꯃꯤ 1,100,000 ꯃꯊꯛ ꯑꯣꯏꯌꯦꯕꯀꯣ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯌꯨꯅꯤꯠ 18ꯅ ꯀꯣꯟꯕꯈꯩ ꯂꯣꯏꯅ ꯌꯥꯎꯗꯣꯏꯕ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯇꯩꯁꯨ ꯑꯝꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔ ꯄꯨꯊꯣꯛꯆꯔꯒ ꯃꯤꯉꯣꯟꯗꯒꯤꯁꯨ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯒꯤ ꯅꯨꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯝꯇ ꯆꯠꯂꯣꯏꯕ ꯆꯠꯂꯒꯁꯨ ꯁꯤꯒꯤ ꯏꯃꯥ ꯍꯣꯏ ꯀꯧꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤꯕ ꯃꯌꯨꯝꯗꯗꯤ ꯆꯠꯂꯔꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕꯗ ꯍꯥꯏꯕꯅꯤꯀꯣ ꯃꯅꯨꯡꯗꯗꯤ ꯑꯃ ꯂꯩꯔꯤ ꯏꯃꯥ ꯀꯞꯀꯅꯨꯀꯣ ꯀꯞꯄ ꯌꯥꯗꯦ ꯏꯃꯥ ꯍꯣꯏꯅ ꯀꯞꯄꯗꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯣꯏ ꯄꯨꯛꯅꯤꯡꯕꯨꯗꯤ ꯅꯨꯡꯁꯤꯒꯅꯤ ꯐꯔꯦ ꯀꯞꯀꯅꯨ ꯅꯨꯡꯁꯤꯕ ꯑꯩ ꯑꯉꯥꯡ ꯑꯝꯗ ꯍꯪꯒꯦꯀꯣ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯝꯗ ꯃꯤꯅꯤꯠ ꯑꯝꯇꯪ ꯏꯆꯤꯟꯅꯥꯎ ꯁꯤꯗ ꯂꯩꯕꯤꯕ ꯏꯆꯤꯟꯅꯥꯎ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯪ ꯋꯥꯍꯩ ꯑꯃꯇ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯍꯟꯗꯛꯀꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯂꯩꯕ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ 18 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯃꯗꯤ ꯌꯨꯅꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯟꯗꯛꯁꯦ ꯂꯩꯕ ꯂꯩꯇꯕ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯑꯔꯩꯕ ꯈꯛ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜꯁꯦ ꯆꯥꯛꯀꯧꯔꯅꯤꯅ ꯁꯨꯃꯥꯏꯅ ꯕꯥꯇꯣꯟ ꯂꯥꯛꯄꯁꯦ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩꯕꯤꯒꯦ ꯀꯃꯥꯏꯅ ꯍꯔꯥꯎꯋꯦꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟꯅꯥꯎꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯃꯥꯁꯤꯡꯁꯦ ꯃꯊꯃꯣꯏ ꯄꯦꯜꯂꯦ ꯑꯣꯏꯖꯒꯦ ꯏꯃꯥ ꯍꯣꯏ ꯊꯣꯛꯈꯤꯀꯣ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥꯇꯣꯟ ꯇꯧꯔꯝꯕꯒꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯕꯥꯇꯣꯟꯒꯤ ꯑꯃꯨꯛ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯆꯠꯅꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯣꯔꯛꯑꯦ ꯉꯁꯥꯏꯗ ꯈꯣꯡꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤ ꯒꯥꯔꯤꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯝꯁꯦ ꯈꯔ ꯁꯥꯡꯕꯅꯤꯅ ꯑꯃꯨꯛ ꯒꯥꯔꯤꯗ ꯆꯠꯀꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯣꯔꯛꯑꯦ ꯒꯥꯔꯤꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯏ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤ ꯆꯠꯅꯤꯡꯉꯦ ꯀꯥꯈꯠꯄꯤꯔꯣ ꯑꯩꯗꯤ ꯃꯇꯥꯏ ꯇꯣꯡꯖꯒꯦꯀꯣ ꯀꯩ ꯐꯥꯎꯏ ꯏꯆꯤꯟꯅꯥꯎ ꯊꯃꯣꯏꯗ ꯍꯧꯖꯤꯛꯀꯤ ꯆꯪꯉꯨꯕꯗꯣ ꯀꯞꯁꯜꯂꯛꯄꯗꯨꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯛꯏꯅꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯦ ꯆꯍꯤ ꯆꯨꯞꯄ ꯇꯧꯕ ꯉꯝꯕ ꯏꯃꯥꯏꯒꯤꯅ ꯕꯣꯔ ꯄꯤꯔꯛꯑꯦ ꯆꯍꯤ ꯆꯨꯞꯄ ꯇꯧꯒꯦꯅꯁꯨ ꯈꯜꯂꯤ ꯇꯤꯟꯗ ꯀꯅꯥꯝ ꯂꯩꯕꯗ ꯉꯥꯎꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯉꯔꯥꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯀꯃꯦꯟ ꯌꯥꯝ ꯄꯥꯗꯕ ꯌꯥꯎꯔꯦ ꯋꯥꯔꯧꯕꯤꯔꯒꯦꯀꯣ ꯏꯌꯥꯝꯕ ꯃꯐꯝꯁꯦ ꯃꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 3 ꯆꯠꯀꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯆꯠꯀꯅꯤ 3ꯁꯦ ꯃꯊꯪꯒꯤ ꯆꯠꯇꯣꯏꯕ ꯏꯆꯤꯟꯅꯥꯎ ꯂꯝꯁꯦ ꯂꯥꯡꯒꯣꯜꯗ ꯑꯃꯨꯛ ꯆꯠꯂꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯀꯃꯦꯟ ꯄꯥꯈꯤꯗꯕ ꯌꯥꯎꯔꯦ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯃꯦꯟ ꯄꯥꯈꯤꯗꯕ ꯈꯔ ꯌꯥꯎꯔꯦꯀꯣ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯏꯆꯤꯟꯅꯥꯎ ꯌꯥꯏꯐꯔꯦ ꯅꯥꯎꯕ ꯊꯥꯒꯠꯆꯔꯤ ꯑꯣꯏꯖꯠ ꯃꯣꯏꯔꯥꯡꯆꯠ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯒꯦ ꯈꯟꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯆꯔꯛꯏꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯒꯦ ꯈꯟꯕꯁꯦ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯤꯗ ꯃꯇꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯄꯨꯔꯥ ꯌꯧꯔꯔꯣꯏ ꯍꯥꯏꯕ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯖꯒꯥꯗ ꯆꯠꯇꯣꯔꯤꯕ ꯉꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗꯩꯗ ꯃꯌꯥꯝꯗꯣ ꯐꯖꯅ ꯑꯣꯏꯅ ꯈꯪꯅ ꯀꯩ ꯍꯥꯏꯅꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯑꯃꯗꯤ ꯃꯤꯠꯅ ꯆꯤꯟꯅ ꯐꯖꯅ ꯄꯦꯟꯅ ꯎꯖꯕꯗꯣ ꯑꯗꯨꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯃꯅꯁꯨ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯖꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯗꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯀꯦꯗꯕ ꯀꯥ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯉꯒ ꯑꯩꯈꯣꯏ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯐꯒꯅꯤꯅ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯖꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯌꯥꯏꯐꯔꯦ ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ ꯏꯆꯤꯟꯅꯥꯎ ꯃꯄꯨꯅ ꯊꯧꯖꯥꯜꯕꯤꯕ ꯊꯥꯒꯠꯆꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯀꯤꯆꯟ ꯀꯣꯟꯁꯝ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ
mga punsibani yatore no yatore ako zik amu langolom dani ko ano ko dere ise adum isno nga adum like share to video sige yan na ni sigo ni ko pai tare ko sele je bato ni si bato ni isno nga si taro ni tseri ni isla ne sama dito mane asumane ay ngayam khang hay do wan te dito anda kitang kan cacing yang na interview tawudabu yang ka hina ke ba ba dito ne pang dito maram di maya mama mara ti awap taw yaw ro ni oje yang si sa sin yo kholon se sa sin tawu ba ko oje ibung si yang si mung taru ko na may papa oje na oje matay masa amo oina pokter matay masa amo oina pokter ubagi damak tawtok say kablo re hangba namdabagi kaya sabato oyo ako'y pumiyam nung siba dito ako higit ng kolor sinausin ito unin sila na kape iyamba karilamda kaudino ako'y si karilamda no natin ako'y na kaudiba mo famdo lamboy ko nang kundi lampak kung gada pula ko na kaudaw ng siya ang dabi na kaya pwede ito rubo ko din may papodi o jaragi islang ito na ako'y ako'y na nasi kasari ba bago na siya ako'y unit 18 commander di makada di konsin po rin tulungan mo kuman yang si tawag ako yung nasidi yang menusira ba may ko kasi yung observer ni asidista ako yung ujik mo yan ubire ay na ngasay amuka na dipito jage ay video na kakala po pa dito ko yung live ko na mayam da kamay na tawri relief game da kamay na lady relief game da ba ton sang ko matanda kari paubi ma sing no kari mai khong do tai ha na chin ba me am do jage na haja bani da ni chin me am live share to send video ako yung 18 aram ba tong to jere su me am na share mo tang to biraga doki mati ko si ako yamna nuksiba ni ko ka duni do ni mo chako bogi adon tang me am da nanjage na me am da share di amon to biraga ni pwede yung sila to reko ay pagi da bakar yaw rais na ngam sawi mo ningol pwedeng dati momon lo na no lan ano ti wawo man daw ningol mo yan yan mana to kasi mana handati pwede na mayang atin ba to yang bayam da ba ako yaran ba tingol na kudol tag jaba duga marag talaga ay na nga say hajagi do ako gi nasi unit atin na to ba isi isal halamal miyam se ako gi ningol sa ko wala ko tanda po ang tapubira kanu ako gi sana batak na wa ora so po ang tapubira kanu siya da nga piu angam ba ako gi sinaw alam ba tingol unit atin gi sinaw na tawga jaga daw ni ma hoy na later later pa do oji ako yung talay yaro sa da nga piu daw ni oji ang wana lay ni masin aduna ko sa yung talay ko yaro mga laaga saru yabi do nasasin di mangol ko mo din na masin na ko maruoy masin na selsina ichesina ko lerak pa sana ko lerak pa ko pa amte yade ko na pamjabadi masin ichesin na ko to ay kamin pa da su yaro ko sinaw me ay na to bogi ako gi gari se kala nombre ta yamba yunin ko din bang loina baton tawba sa tin to yamba ang da bogi ang jabane techam mane ako yunin ko din makilo sa tin ay gini ni ki jaga da le ba awana ta ki ba me am bogi me am do ko le ki am le me am do loina saru da ko yana wa da na gini ni hindi anam na loina tawni hadis ma important jage nasi sa jana ko unit I think ni mai kai begini ya pare 80 ya pare
ꯑꯄꯨꯟꯕ ꯇꯨꯡ ꯑꯃꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯟꯆꯦꯟꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯂꯥꯡꯒꯣꯜꯒꯤꯗ ꯂꯥꯛꯏ ꯂꯥꯡꯒꯣꯜꯒꯤꯗ ꯔꯦꯁꯇꯨꯔꯦꯟꯗ ꯑꯩꯈꯣꯏ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡ ꯆꯤꯡꯗꯗꯤ ꯆꯪꯖꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯀꯩꯅꯣꯒꯤ ꯂꯥꯛꯆꯔꯦ ꯂꯥꯡꯒꯣꯜꯒꯤ ꯂꯥꯛꯆꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤꯗ ꯊꯃꯣꯏꯁꯤꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯇꯝꯊꯣꯛꯄ ꯉꯝꯗꯦ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜꯗ ꯌꯥꯝꯅ ꯄꯤ ꯇꯥꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯈꯪꯗꯦ ꯈꯪꯍꯧꯗꯅ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯈꯥꯡꯉꯤ ꯑꯩꯈꯣꯏꯁꯨ ꯄꯤ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯄꯤ ꯇꯥꯕꯁꯦ ꯃꯤꯉꯣꯟꯗ ꯑꯐꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯥꯡꯉꯤ ꯄꯤ ꯇꯥꯗꯅꯕꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯖꯔꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯔꯝꯗꯝꯒꯤ ꯄꯣꯛꯊꯣꯛꯅ ꯈꯨꯗꯣꯜ ꯇꯝꯃꯤꯟꯅꯔꯁꯤ ꯅꯤꯉꯣꯜꯁꯤꯡꯅꯁꯨ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅ ꯄꯨꯕꯤꯌꯨ ꯄꯨꯕ ꯇꯥꯔꯕꯁꯤ ꯌꯥꯏꯐꯔꯦ ꯌꯥꯝ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯣꯕꯤꯟꯁꯟ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩ ꯁꯣꯝꯒꯤ ꯀꯃꯦꯟꯕꯨ ꯊꯥꯒꯠꯆꯩ ꯏꯌꯥꯝꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯔꯥꯖꯦꯁ ꯑꯩꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯑꯕꯝ ꯔꯥꯖꯦꯁ ꯗꯗꯥꯅ ꯉꯁꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤꯅꯤ ꯑꯕꯝ ꯔꯥꯖꯦꯁꯣꯔ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯝꯇꯅꯤꯀꯣ ꯑꯩꯅ ꯂꯥꯛꯆꯔꯝꯃꯤꯗꯣ ꯉꯁꯤ ꯏꯅꯥꯎꯗꯨꯅ ꯄꯦꯟꯕꯗꯣ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯗꯒꯤ ꯂꯩꯕ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯃꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯌꯥꯏꯐꯔꯦ ꯑꯣꯏꯖꯒꯦ ꯏꯌꯥꯝꯕ ꯎꯇꯝ ꯁꯔꯃ ꯑꯣꯏꯖꯒꯦ ꯑꯣꯏꯖꯒꯦ ꯑꯈꯪꯕꯅ ꯑꯣꯖꯥꯟꯕ ꯑꯣꯏꯔꯁꯅꯨ ꯏꯂꯩꯇ ꯈꯨꯗꯤꯡꯃꯛ ꯑꯣꯏꯖꯒꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪꯗꯤ ꯇꯧꯊꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯍꯣꯏ ꯑꯅꯤ ꯁꯨꯅ ꯂꯥꯛꯀꯗꯕ ꯅꯠꯇꯕꯅꯤꯅ ꯏꯇꯥꯎꯒꯤ ꯃꯥꯏꯀꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯌꯥꯅꯤ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯥꯇꯣꯟ ꯂꯥꯛꯄꯁꯦ ꯄꯨꯛꯅꯤꯡꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯊꯃꯣꯏꯁꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯨꯅ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ sini langgon gini kok langgon gini maya madum siya to tumbi kok mesti gini kok ana mesti ba adum la ba mi kok ni mesti le di ba maya to ini mo chako ko do ni ya pare maya madum siya to san dio kala pa imane ya pare sino ya pare tembo no ko Hosina langgon di akhir relief camp da leba imasi ni nana nusiba makeup ni sila lady pa mayam si mo chako ko ni yani ta Mani on sale mama yani rishi phak lau ba chat ki ngatang phangai biro la chang biro
시다 좀 야보세요. 만약 만약 추천도 온저 봐 판문. 할때 거기 맞대 있잖아 비 니엄도디 떠우저 봐. 헐. 팍딜라 팍당 하던 떠. 손나 마망 오드네. 야. 아거기 자히 막이니나 거 니티 니엄 좀나 맞대 있잖아 비다 떠우저 봐. 그 마이케이도 이행가 하더라. 아파방 또 보라 아시 내 낙보니나. 이 시다 레리바 얌세 거의 강대 뿐이 안 오시고 거시나 아니슈바니 낙자리세 이마서 샷박라 누아이타브라 야드라 샷박라 누아이타브라 tema makap le puning nung sibra tema tema je punung sidra kap pamala tema je tongan kat le Ang puning yang sida ulu ba ko din yang ko din puning yang si Hoy gilang gol gi ani super lang ko baton ni. Arabai Temple Unit 18 gi Silinaw Singa Ken Village Relief Camp dala ida mai ben singa la diba yang gi dini ban ba ningol sako ban mi sida kapaya de ko ima aduga ima singna la kuma tamda chana ba thakna ba ningo chako da pu ba ama ta pu birak pa de ko ima isa dang la piu isu isa myam do pulap la piu aduga ken ta pu birak kanu ko na sa khoina bijerak pa khudol macha amani duna thamoi penbiu handak chahi gi oinadi aduga chahi guding gi su adum kaurasi ado myam kaptana ima waina kapag dina sa sing thona hangani adun ima singna thona pigadabani kapaya de yamna nusiba mikupni adudi akhoi mu chacharugi ge yam nganna yobiro ugo aduga ima singna thamoi de numitu da penjabdo aduna akhoi gi khudol oijageba kemte pu birakano ko ima sing lakpoda hiron sinia leitiana to biganu icham chamna na ahinba keba khotpa akhoi yadde isam chamna dum chanabi amoina maitegi adunga adum tawraseba adudi akhoi mu chacharugi ko hoi oijage ima hoi oijage ima adudi isina akhoi amu hadok charugi ko Hoy di kena tahu tu neba, drama thoi memang dah saksa thoi tu nenum. Aduga baru mutung dah di ha somdo isai nongai ko, nung ajan je ba. akhoi isai ma sinje ko imasingi mikup amto ju tarado ju ko wakhan nungai thokna bana ado mayam nanna adudi akhoi mu thok charugi ge item sing ta lak piu ko pulak ki oina ni ko sidi pulak ki oina ni hoi aduna akhoi jing amu thok chare gi langon gi ako isinaw matang chat tu ja spot mo habiyo langon ta 3 langon ta 2 na 3 sida mo ko chalani ningo chako bungan na lao ko lakan hero nganta na lakan ni
Maram mo ai comment se pajarudre waru bibete yam nusi thagachari yam nusi thagachari kapada sidore ai su lake letong bis berti lakpio ai kaya tare thamoida phawri ba myam do nusi ba ngakani ngasi gi mikupse nusi ba ngakani aduna mayam aduma ai ju puning yam nusi adubu thamoi nungda thamage ya fare mitagi pi taba khaudre eti I think ya fare isnu adadi akhoi mu ahum suba gi baton se mu chatna ba akhoi ka khacharage Kakhle bong ai matai lagi Aku type 2. Ay, bra. Dali tayo ni kayo mo tadi khangi. akhoi hujik langol tu da mu chalage sino masam tam tham jai go sa adudi isnaw myam akhoi live ta changbi raiba ai nushira follower amadi follower natraga ai isnaw ngakani follower ai nushira ai thaina dagi ajra hobby ge aduga live ta changbi raiba isnaw myam kai hobby ge ai gi kamoi se pu ngam dra tare jenis kuma dima manipur ya pare isnaw khoi je ahum suba baton tacharani aduga isnaw myam aina ai camera aduga isinaw myam aina ningol chakhoba numit sigi lakatoriba se ai lamboi kong nang kong tagi live thajaroi ima ibel signal lotion ba isal signal lotion ba loiraga relief camp dagi tholak ba mafam khuding do dagi chalaga ai live thajarakani moi bula khong ai roi ai ni chalaga oina live thajarakani myam adusu numit sigi oina sruga biu isinaw myam live share tawsun biu yamna nisiba kaya ni pung se nak kang dabdo aduni hujik tauri yam wai de thamoi se thaga chali pung pa nakon thaga chali sinaw de yam ba ngasi pung yam nusi pung se yam nusi na re ngasi ki numit se ai se loina khange hujik sinaw myam la ping biri sinaw myam da kai pharum gani haba ai gi thamoi da phari sima loina mak pharum gani haba sab chana khangjai adu myam puning thona hangumsi akoina ngasi la andra gadi sumaina akoi tawri se khangoi duga la pagi kana base mate akoi se pangam ba myam ama nga hujik singba hora abani lan sin loina akoi da message am pira bani haitare kana mate manga dawa mate mutki dawa loina mak hujik lan sina mikap thola bani yaduna akoi am to isi yam nungsina si amana ama cooperation pinara ga yam nungsina na laisi si tangme na hajani babu na emotional oi ba adumana loina hawe ga isnaw myam se kappa bu yawde da ina kappa do live sida moi kappa do hek mai da ina namjada bani ana bani ya pare isnaw ana bani
am lên mà đấy ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯔꯥꯎꯖꯕ ꯏꯃꯥꯁꯤꯡꯅ ꯍꯔꯥꯎꯖꯕ ꯎꯕꯗ ꯊꯃꯣꯏ ꯄꯦꯜꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯔꯝꯕ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦꯁꯤꯅꯣ ꯏꯕꯨꯡꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯁꯦ ꯎꯕꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯐꯥꯎꯏ ꯃꯥꯅꯦ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯁꯦ ꯊꯃꯣꯏꯗ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯄ ꯌꯥꯗꯦ ꯃꯣꯏ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯈꯥꯡꯉꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯊꯃꯣꯏꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤ ꯆꯠꯊꯣꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯆꯔꯤꯁꯦ ꯂꯥꯡꯒꯣꯜꯒꯤ ꯗꯥꯏꯠ ꯇꯨ ꯔꯣꯝ ꯆꯠꯂꯤ tu là mỗi dòng hàng lên có là bốn cỡ 여기서부터 BTS 어제게 ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯃꯥꯅ ꯃꯃꯥꯡ ꯊꯥꯔꯒ ꯄꯨꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤꯗꯣ ꯃꯥꯏ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ mâm sẽ sau rồi ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯂꯩꯇꯣꯡꯐꯝ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯤꯟꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯅ ꯍꯣꯜꯂꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯁꯤꯡꯗꯤ ꯄꯥꯊꯣꯛꯆꯕꯗ ꯑꯩꯈꯣꯏ 1,500ꯒꯤ ꯃꯊꯛꯇ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯦꯟꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯝꯇ ꯈꯟꯗꯦ ꯃꯣꯏꯒꯤꯗꯃꯛꯇ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯇꯧꯕ ꯑꯁꯤꯇꯪꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯊꯧꯖꯥꯟꯕꯤꯁꯨ ꯊꯧꯖꯥꯟꯕꯤꯒꯅꯤꯅ ꯈꯜꯂꯤ ꯌꯥꯏꯐꯔꯦ ꯄꯨꯛꯆꯟ ꯌꯥꯏꯐꯔꯦ ꯏꯌꯥꯝꯕ ꯃꯤꯇꯤꯡꯗ ꯐꯣꯂꯣ ꯇꯧꯔꯛꯄꯒꯤ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯗꯒꯤ ꯆꯦꯅꯦꯜ ꯂꯧꯊꯣꯛꯂꯨꯕ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ ꯊꯣꯏꯊꯣꯏꯕ ꯌꯥꯏꯐꯔꯦ ꯏꯆꯤꯟꯅꯥꯎ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯑꯇꯩ ꯑꯝꯇ ꯅꯠꯆꯗꯕ ꯑꯩꯅ ꯇꯦꯡꯒꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯇꯦꯡꯒꯣꯜꯂꯣꯏꯒꯤ ꯅꯣꯡꯃꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯇꯧꯔꯛꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤꯗ ꯑꯇꯩꯒꯤ ꯅꯠꯆꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯛꯄꯗꯨꯁꯨ ꯑꯩꯅ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯌꯥꯏꯪꯕꯤ ꯑꯣꯏꯅ ꯌꯥꯎꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯉꯟꯅ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯉꯟꯅ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯒ꯭ꯔꯦꯠ ꯊꯥꯒꯠꯆꯔꯤ ꯃꯥꯏꯕꯝꯒꯤ ꯇꯥꯟꯖꯂꯤ ꯃꯤꯠꯇꯒꯤ ꯄꯤꯇꯥꯒꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯄꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯣꯠꯅꯕꯁꯦ ꯎꯕꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯧꯔꯦ ꯂꯥꯡꯒꯣꯜ ꯇꯥꯏꯞ 2ꯒꯤ ꯁꯤꯒꯤ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝ ꯃꯩꯇꯩ ꯂꯥꯡꯒꯣꯜ ꯂꯩꯃ ꯈꯨꯂꯦꯟ ꯂꯩꯀꯥꯏꯀꯣ ꯁꯤꯒꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯁꯤ ꯑꯃꯨꯛ ꯏꯃꯥꯁꯤꯡꯁꯨ ꯂꯣꯏ ꯂꯩꯕꯤꯔꯝꯃꯦ हंदती निगोल चकौबा लाक्तोइनिको लाकनी हारो मुथौगात्रिया हंदती यामना ngन्ना लाक्बियुको ngन्ना अदुगना लाकुम अदुगा अखोइगी लाकु मतमदने अखोइगी केंता पुबिरकपा यादेको इसादंनिको लाक्बिदि अफम लंबोइ कोनांको केंता पुबिरकपा यादे अदुना Ingon cakap lah kadra.
lakadra lakani Abema, ningo cakong tala uka. Ikai jeng. Ningo cakong tala uka. Lakan ni haro ba. Ah, dun. Para mo i. Ningo cakong tala kadra. Lakan ni hayo. Lakan ni. हाँ भाई तो चुम्मे पे किधर हो गया 오늘 마방 오늘 걸로 야, 시야. thấy người phải bay ra chỉ được rồi nào thập biểu trên thập biểu Ima singna lakpada kaimta pubirakpa yade ko isa dang lakbigadawni isu isa mayamga imoga tawraga aduga kaimta pubirakpa yade ko nasa akoina ada sinjari budo aduduna numitugi oina thamoi penbiu aduga ima singna lakpa matamdadi kaimta pubirakano aduga dress ahenba ka henba hujikan arai budang sepira ko akoi live te akoi message pijari ate te chapi bi yaraga su phiron ka hena nandana khotana chapi gano na akoi paujel chachari boko adana mayam lakpa matamda numitugi oina de akoina pibo khudol duna penbiu handak chahi sigi oina matang chahi dadi amuke hena tawbo ngam basu ojage adu ima sing lakpa matamda kenta tawbirakano adu gaigumba chatpada gari gi khudong cha dabulai targa su akoi bus thajarake bus agi loina chache boko aduga mikup amani do ju pathana bana khon isai am ju sinjai ima singi mayam angang gai ju tajana bana ko adu su mayam dum saruk yabiu yam nganna paw bi ro tan Shaman ladies. Sida poi ni. Oh, sida poi raw. Maming di. Maming je yening. Yening yam nungsi. Yening oina. Yening oina. Apa betul ko? Ngantalaw ko. Pare. Anu majing ta. Ningon chako ba akoi tariba numito. Aduda mak tawjage na khone lepa. Mas atu di nasa amu tokcharu gi ge. Itema ichali sing pulak nganna yobiro ko. Gari gi war pale raga su dum haibiro khoi gari thajara ke. 자 독자로 기게들. 야마. 시마인 떠오드나 거기 ngasi기 바톤치 비자라메. 시니 거기 ngasi. ngasi batonche 거기 Chasarure, ahumse, ay moina lakpagi, matam, pumnamak to amo, ako'y thazarake, soitana, yapare aram bachi bolna, yapare isnaw miyam. Aina di video thagalani, aduga dana ubana live tawre, dana ubana ako pa department. Lishim chonga, mi chawanga mi lishim chonga mu. Ama chonga hele. Aduni isnaw miyam aduna ay music live se baton se to with ceremony ay mamuta na ihajara ge
ꯑꯩꯈꯣꯏꯅ ꯀꯧꯗꯣꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤ 1,500ꯒꯤ ꯃꯊꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯧꯖꯗꯣꯔꯤꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯕ ꯉꯟꯅ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯥꯏꯐꯇ ꯆꯪꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯎꯕꯗ ꯏꯕꯨꯡ ꯈꯣꯏꯔꯝꯕꯗꯣ 4 ꯎꯖꯩ 5 ꯅꯠꯇ꯭ꯔꯒ 3 aduna hoyi ken akhoi thapna mapanda ama kan to yaw gore medina aduna ne waro bini ko chumdi chume habire ba wafam che ado aina amuga cha haijage akoina unit 18 aram ba tingol na pamjari ba wakhalon si ima isi chal angang sing moi ga phammaga numithu ke ne wari watai khara sane jaba wa ana pumna ma adu sak sara am samina ba simu khatangni hoi unit 18 gi aram ba tingol na pamjaba akoi ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯄꯣꯠ ꯄꯨꯔꯛꯄ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯑꯝꯇ ꯄꯥꯝꯖꯗꯦ ꯌꯥꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯍꯧꯖꯤꯛ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯋꯥꯅ ꯂꯩꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯕꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯃꯣꯏꯒꯤ ꯂꯩꯖꯕꯗꯣ ꯂꯩꯔꯒ ꯄꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ 18ꯅ ꯃꯤ 1,500ꯒꯤ ꯃꯊꯛꯇ ꯂꯥꯛꯀꯗꯣꯔꯤꯕ ꯏꯃꯥ ꯏꯆꯜ ꯏꯆꯦ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯦ ꯀꯩꯝꯇ ꯌꯥꯎꯗꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯄꯥꯡꯊꯣꯛꯆꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯄꯨꯊꯣꯛꯅꯔꯒ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃꯗ ꯂꯥꯛꯄꯁꯤ ꯊꯃꯣꯏꯗ ꯄꯦꯟꯖꯩ ꯑꯗꯨꯒ ꯌꯨꯅꯤꯠ 18 ꯀꯃꯥꯟꯗꯔ ꯑꯃꯗꯤ ꯌꯨꯅꯤꯠ 18ꯒꯤ ꯂꯩꯔꯤꯕ ꯇꯦꯡꯒꯣꯜ ꯄꯨꯝꯅꯃꯛꯄꯨꯁꯨ ꯄꯤꯖꯦꯝ ꯃꯩꯇꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯉꯟꯅ ꯌꯧꯕꯤꯔꯛꯀꯅꯤꯅ ꯍꯥꯏꯕꯤꯔꯛꯏ ꯃꯁꯤꯁꯨ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩ ꯑꯗꯨꯒ ꯃꯔꯛꯇꯅ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤ 1,500 ꯀꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯝꯇ ꯄꯨꯕꯤꯔꯛꯇꯕ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯝꯃꯦ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯃ ꯆꯠꯂꯛꯄ ꯌꯥꯏ ꯏꯆꯟ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯆꯠꯂꯛꯄ ꯌꯥꯏ ꯆꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯀꯦꯗꯅ ꯂꯛꯖꯔꯤ ꯌꯥꯝꯅ ꯑꯣꯚꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯩꯒꯤꯅ ꯁꯤ ꯇꯧꯔꯦ ꯑꯩꯒꯤꯅ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯗꯣ ꯊꯥꯒꯠꯄꯤꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯤꯔꯛꯄꯗꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯕ ꯏꯃꯥ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯃꯣꯏꯅꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯦꯟꯖꯒꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯤꯔꯛꯎ ꯅꯠꯇꯕꯤꯗ ꯑꯩꯒꯤꯗꯤ ꯁꯤ ꯇꯧꯔꯦ ꯑꯩꯒꯤꯗꯤ ꯁꯤ ꯇꯧꯔꯦꯅ ꯇꯧꯔꯒ ꯎꯠꯂꯛꯄꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯨꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏꯅ ꯌꯥꯖꯅꯤꯡꯗꯦ ꯌꯥꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯆꯠꯄꯤꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯅꯣꯡꯃ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯗꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯋꯥꯔꯤ ꯈꯔ ꯈꯔ ꯌꯥꯎꯕꯤꯔꯒ ꯃꯣꯏꯅ ꯋꯥꯅ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤ ꯑꯗꯣ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯄꯤꯖꯦ ꯃꯩꯇꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯐꯕꯗꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯕꯥꯇꯣꯟꯁꯤ ꯂꯣꯏꯔꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯔꯛꯀꯦ ꯃꯌꯥꯝꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯅꯗꯣꯔꯤꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯕꯨ ꯌꯥꯝ ꯆꯨꯝꯃꯦ ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯆꯠꯅꯗꯣꯔꯤꯒꯦ ꯑꯥꯎ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤ ꯑꯗꯣ ꯏꯆꯦ
ichal si sing itay masing masing ningon chakoba ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯎꯕ ꯐꯪꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯟꯗꯛꯇꯤ ꯆꯠꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯤ ꯃꯌꯥꯝꯅ ꯌꯥꯕꯗ ꯑꯩꯈꯣꯏ ꯌꯥꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯄꯤꯌꯨ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯁꯍꯂꯥꯏ ꯂꯨꯋꯥꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯏꯐꯔꯦ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯄꯔꯁꯤꯁꯟꯀꯣ ꯑꯣꯏꯖꯒꯦ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯥꯅꯦ ꯃꯦꯔꯤꯅꯥꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯦꯔꯤꯅꯥꯁꯦ ꯄꯣꯏꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯃꯦꯔꯤꯅꯥꯒꯤ ꯀꯃꯦꯟꯁꯦ ꯄꯣꯏꯟꯁꯦ ꯌꯥꯝ ꯂꯩꯕꯅꯦ ꯃꯥꯒꯤꯁꯦ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯩ ꯍꯥꯏꯗꯣꯛꯑꯒꯨꯝꯁꯦ ꯑꯗꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯌꯥꯝꯕ ꯆꯥꯛꯀꯧꯕꯁꯦ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗꯣ ꯇꯧꯔꯤ ꯃꯁꯤ ꯑꯊꯤꯡꯕ ꯑꯃꯇꯪ ꯊꯝꯁꯦ ꯂꯪꯕꯝ ꯁꯣꯃꯣ ꯑꯆꯨꯝꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯤꯔꯤꯕ ꯑꯃꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯧꯖꯤꯛ ꯆꯠꯀꯅꯤꯅ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯆꯠꯄꯤꯒꯗꯕꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯦꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯏꯕ ꯃꯔꯤꯗꯣ ꯑꯩꯈꯣꯏ ꯊꯥꯗꯠꯄ ꯌꯥꯗꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯉꯁꯤꯐꯥꯎꯗ ꯂꯩꯔꯤꯅꯦꯕ ꯀꯥꯏꯗꯅ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯍꯦꯟꯕ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯄ ꯑꯗꯨꯒ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯕ ꯍꯥꯞꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯞꯍꯟꯕ ꯏꯃꯨꯡꯗ ꯂꯩꯇꯦ ꯈꯪꯗꯒꯩ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯄꯨꯗ ꯌꯥꯗꯦ ꯑꯩꯗꯤ ꯑꯗꯨ ꯇꯧꯗ ꯌꯥꯗꯦꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯝꯇ ꯄꯨꯕꯤꯔꯛꯀꯅꯨ ꯄꯨꯔꯛꯄꯁꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯕꯩ ꯄꯣꯔꯛꯀꯗꯣꯏꯅꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏꯅ ꯄꯤꯕꯗꯣ ꯑꯗꯨꯅ ꯊꯃꯣꯏ ꯄꯦꯜꯍꯟꯒꯦꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯆꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯜ ꯏꯆꯦ ꯃꯌꯥꯝꯅꯁꯨ ꯆꯠꯄ ꯃꯇꯝꯗ ꯑꯍꯣꯡꯕ ꯄꯣꯔꯛꯑꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯄꯣꯔꯛꯑꯁꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟꯗ ꯆꯠꯂꯒꯨꯝꯖꯕ ꯑꯩꯗꯤ ꯑꯗꯨ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ ꯑꯩꯗꯤ ꯑꯗꯨ ꯇꯧꯏ ꯑꯩꯁꯦ ꯐꯖꯗ꯭ꯔꯥ ꯑꯩꯁꯦ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯑꯩꯁꯦ ꯌꯦꯡꯉꯨꯇꯨ ꯅꯍꯥꯟ ꯑꯁꯤꯗ ꯂꯩꯔꯛꯏꯅꯤ ꯑꯩꯁꯦ ꯄꯩꯁా ꯑꯁꯨꯛ ꯄꯤꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯅ ꯂꯩꯕ ꯉꯝꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯃꯥ ꯄꯨꯔꯥ ꯋꯥꯈꯜꯗꯣ ꯗꯥꯎꯟ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯨꯝꯁꯦ ꯂꯩꯖꯕ ꯁꯦꯠꯂꯒ ꯆꯠꯁꯦ ꯍꯥꯏꯕꯅꯦꯕ ꯀꯝꯄꯤꯇꯤꯁꯟ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯁꯣꯏꯔꯤꯁꯦ ꯀꯝꯄꯤꯇꯤꯁꯟ ꯍꯦꯛꯇ ꯌꯥꯎꯔꯛꯑꯦꯕ ꯀꯝꯄꯤꯇꯤꯁꯟꯗꯅꯦꯕ ꯁꯣꯏꯔꯤꯁꯦ ꯑꯩ ꯉꯔꯥꯡ ꯂꯥꯏꯞꯇ ꯍꯥꯏꯖꯩꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯈꯤꯗꯕ ꯆꯍꯤ ꯑꯃ ꯌꯥꯎꯈꯤꯕ ꯀꯝꯄꯤꯇꯤꯁꯟꯗꯅꯦꯕ ꯑꯗꯨ ꯌꯥꯎꯈꯤꯗꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯗꯣ ꯑꯍꯣꯡꯕ ꯄꯣꯔꯛꯑꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯆꯟ ꯏꯃꯥ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯃꯇꯝꯗ ꯃꯣꯏ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯄꯣꯔꯛꯀꯅꯤꯅ ꯊꯥꯖꯩ ꯄꯣꯔꯛꯄꯁꯨ ꯑꯣꯏꯁꯤꯁꯤꯅꯣ ꯑꯩꯈꯣꯏꯁꯨ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯗꯥꯈꯅꯥꯒꯤ ꯌꯦꯡꯕ ꯃꯨꯊꯠꯂꯁꯤ ꯑꯗꯨꯅꯤ ꯌꯥꯏꯐꯩꯍꯟꯕꯤ ꯃꯨꯊꯠꯀꯗꯧꯅꯤ ꯃꯨꯊꯠꯂꯛꯀꯅꯤ ꯇꯞ ꯇꯞꯅ ꯃꯨꯊꯠꯂꯛꯀꯅꯤ ꯌꯥꯔꯣꯏ ꯀꯥ ꯍꯦꯟꯅ ꯇꯧꯕ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯨꯊꯠꯂꯛꯀꯅꯤ ꯑꯗꯨꯝ ꯌꯥꯔꯣꯏ ꯑꯩꯁꯨ ꯌꯨꯅꯤꯠ 1 ꯊꯧꯕꯥꯜꯗ ꯂꯩꯔꯦ ꯏꯌꯥꯝꯕ ꯑꯩꯁ ꯅꯥꯎꯔꯦꯝ ꯅꯥꯏꯇꯣꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟꯅꯥꯎ ꯌꯥꯏꯐꯔꯦ ꯏꯆꯤꯟꯅꯥꯎ ꯁꯨꯖꯇꯥ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯑꯗꯨꯝ ꯇꯥꯏꯗ ꯁꯨꯖꯇꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯅꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝ ꯐꯥꯎꯔꯦ ꯀꯩꯅꯣ ꯌꯥꯝ ꯐꯥꯎꯔꯦ ꯍꯛꯆꯥꯡꯗ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯤ ꯑꯦꯇꯤ ꯌꯨꯅꯤꯠ 18 ꯌꯥꯏꯐꯔꯦ ꯔꯣꯁꯟ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯄꯣꯛꯄꯤꯅꯤ ꯌꯥꯏꯐꯔꯦ ꯆꯨꯝꯃꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅꯤ ꯏꯁꯥꯅ ꯍꯣꯡꯗꯣꯛꯑꯁꯤ ꯍꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯤꯗꯦꯟꯗ ꯍꯤ ꯑꯅꯤ ꯊꯥꯗꯕ ꯃꯇꯝꯗ ꯍꯤ ꯑꯃꯅ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯤ ꯑꯃꯗꯨꯅ ꯇꯥꯟꯅꯕꯗꯤ ꯌꯥꯝ ꯋꯥꯒꯅꯤꯕ ꯑꯗꯨꯅ ꯂꯦꯚꯦꯜ ꯑꯃꯗ ꯍꯤ ꯑꯅꯤꯗꯣ ꯑꯗꯨꯝ ꯂꯣꯛꯇꯥꯛꯇ ꯆꯠꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯉꯥꯗꯨꯁꯨ ꯐꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯟꯊꯨꯡꯗꯨꯁꯨ ꯌꯧꯒꯅꯤꯕ ꯑꯗꯨꯅ ꯍꯤꯗꯦꯟ ꯇꯥꯟꯅꯕꯁꯦ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯝꯇ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯀꯥ ꯍꯦꯟꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯏꯁꯥꯅ ꯇꯧꯔꯨꯕꯗꯣ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯆꯥꯟꯅꯕ ꯚꯤꯗꯤꯑꯣꯈꯩ ꯂꯣꯏ ꯊꯥꯒꯠꯄꯤꯔꯛꯎ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯒꯦ ꯅꯠꯇꯕꯤꯗ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯊꯥꯒꯠꯂꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩ ꯌꯥꯖꯔꯣꯏ ꯑꯩ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯩꯅꯣ ꯖꯦꯠꯄꯨ
ꯀꯩꯅꯣꯅꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯁꯦ 1,500ꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯅꯤꯠ 18 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯖꯔꯤꯁꯦ ꯃꯤ 1,500,000 ꯃꯊꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯣꯏ ꯂꯥꯛꯄꯤꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯈꯨꯗꯣꯜ ꯈꯔꯗꯨꯅ ꯄꯦꯟꯖꯔꯒ ꯃꯣꯏꯒꯤꯗꯃꯛꯇ ꯏꯁꯩ ꯃꯆꯥ ꯑꯃꯁꯨ ꯁꯤꯟꯖꯩ ꯉꯥꯛꯇꯪꯗ ꯃꯤꯀꯨꯞ ꯑꯝꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯖꯅꯕ ꯀꯥꯎꯊꯣꯛꯆꯅꯕꯅ ꯑꯗꯨꯒ ꯆꯠꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯄꯣꯔꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯣꯔꯛꯄꯁꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯝꯃꯦ ꯄꯣꯔꯛꯄꯁꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18 ꯂꯥꯛꯇꯪ ꯂꯥꯛꯄꯤꯕꯗꯨꯅꯤ ꯃꯔꯨꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯄꯣꯠ ꯆꯩ ꯑꯝꯇꯗꯤ ꯄꯣꯔꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥ ꯃꯌꯥꯝ ꯕꯤꯖꯦꯟ ꯃꯩꯇꯩ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯂꯥꯏꯐ ꯂꯥꯛꯆꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯍꯤꯗꯦꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛꯁꯤꯃ ꯇꯣꯛꯑꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯈꯪꯍꯧꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯂꯥꯟ ꯅꯠꯇ꯭ꯔꯒꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 10ꯒꯤ ꯑꯆꯥꯄꯣꯠ ꯄꯤꯖꯕ ꯉꯝꯗꯕ ꯃꯆꯥ ꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯃꯄꯥꯟ ꯊꯣꯛꯑꯒꯨꯝꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯄꯥꯟ ꯊꯣꯛꯑꯒꯨꯝꯁꯤ ꯃꯅꯨꯡꯗ ꯅꯣꯏ ꯇꯧꯅꯕꯗꯣ ꯇꯧꯅꯕꯤꯌꯨ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯀꯅꯨ ꯌꯥꯝꯅ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯈꯜꯂꯒ ꯑꯩꯈꯣই ꯈꯥꯡꯉꯁꯤ ꯑꯩꯈꯣꯏ ꯑꯝꯇ ꯑꯣꯏꯔꯛꯑꯀꯥꯟꯗꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯟꯅꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯁꯤꯗꯩ ꯍꯦꯟꯅ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯆꯅꯨꯃ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛ ꯀꯧꯕꯗ ꯕꯕꯥꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤ ꯆꯦꯅꯤ ꯀꯩꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯑꯗꯨꯅꯦ ꯆꯅꯨ ꯃꯉꯥ ꯕꯕꯥꯅ ꯍꯥꯞꯄꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯊꯃꯣꯏ ꯄꯦꯟꯊꯣꯛꯀꯗꯕꯅꯦ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯅ ꯍꯥꯞꯄꯛꯏꯕ ꯏꯄꯥꯅ ꯍꯥꯞꯄꯛꯏꯗꯣ ꯐꯤ ꯑꯃꯇꯪ ꯑꯣꯏꯁꯨ ꯍꯥꯞꯄꯤꯔꯛꯑꯁꯨꯅꯦ ꯗꯈꯅꯥ ꯑꯣꯏꯅ ꯄꯤꯔꯛꯑꯁꯨꯅꯦ ꯃꯗꯨꯗꯨꯅ ꯄꯦꯟꯊꯣꯛꯀꯗꯧꯅꯦꯕ ꯑꯗꯨ ꯄꯦꯟꯊꯣꯛꯄ ꯉꯝꯃꯤꯗꯣ ꯆꯅꯨ ꯑꯗꯨ ꯑꯐꯕꯅꯤ ꯑꯐꯕꯗꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯆꯅꯨ ꯃꯉꯥꯡ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯩꯅꯣ ꯑꯩ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝ ꯌꯥꯏ ꯐꯔꯦ ꯗꯥꯅꯥꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯤꯗꯤꯑꯣꯗ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯁꯤꯡꯕꯨꯁꯨ ꯈꯔ ꯍꯟꯕꯅ ꯂꯨꯔꯦ ꯍꯣꯏ ꯗꯤꯛ ꯀꯩꯅꯣ ꯑꯗꯨ ꯇꯧꯁꯤ ꯂꯣꯏꯅ ꯇꯧꯁꯤ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯂꯣꯏꯅꯃꯛ ꯏꯁꯥ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯅꯤ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯅ ꯃꯥ ꯑꯔꯥꯟꯕꯅꯤꯅ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯇꯧ ꯌꯥꯗꯦ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯆꯠꯁꯨ ꯆꯠꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯕꯥꯇꯣꯟ ꯆꯠꯆꯔꯨꯕꯁꯦ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯉꯁꯤ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯆꯍꯤ 92 ꯁꯨꯔꯕ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯏꯆꯟ ꯅꯨꯄꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯅꯦ ꯈꯪꯗꯦ ꯕꯥꯇꯣꯟ ꯆꯠꯂꯛꯄꯗ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯗꯧ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗꯒꯤ ꯊꯋꯥꯏꯁꯤꯅ ꯆꯠꯇ꯭ꯔꯤꯐꯥꯎꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯤꯃ ꯏꯔꯩꯆꯥ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯐꯪꯕꯤꯔꯅꯤ ꯍꯥꯏꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯄꯦꯖꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯂꯥꯏꯐꯅꯤꯗꯅ ꯂꯥꯏꯐ ꯅꯠꯇꯕ ꯚꯤꯗꯤꯑꯣꯁꯨ ꯁꯣꯏ ꯊꯥꯒꯠꯆꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯏꯆꯤꯟ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯐꯝ ꯑꯝꯇ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯉꯟꯇꯥꯅ ꯑꯩ ꯂꯥꯏꯐ ꯊꯥꯖꯔꯛꯀꯦ ꯏꯆꯤꯟ ꯃꯌꯥꯝꯒꯤ ꯑꯗꯣ ꯂꯥꯏꯐꯇꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯄ ꯌꯥꯏ ꯑꯩ खितंग सोशल मीडिया दा खितंग यानिंगदब यावरागदी अदुगा अखोई इनात तो ओइरो नत्रगना अखोई मिसिंग जे लान तौरी खंगदब मयाम अम यावरी अखोई कैप्शन से
wall post se tawning mamong da tawba adu se tawhaning hoji yam lurabani akhoi masen mod yam manaba matam ne bo sikse ado akhoi masen mod manadraga di khudong chap se mine dum lawani aduna adugum bagi matang da di kitang wai tab yawaga di ai adum life lak se gani mem waro bi ganu ko yaw chak thung ngai ni aram bai te bol yai fare nambi yai fare ibung mu thaga chari yai fare dajoni yam chumi ibung gi wakhal se thaga chari taru bu khading da ibung mai pa ko musang information ai ke thaga chari adu di sinau myam ai matang stel lab se lo sil jarage adu mai te ko pini yai fare amadi kangai pa imani yai fare ire cham yam